ꯆꯠꯅ ꯀꯥꯡꯂꯣꯟꯗ ꯑꯟꯗ꯭ꯔꯣꯒꯤ ꯄꯅꯥ ꯂꯣꯏꯁꯪ ꯐꯝꯅꯥꯏꯕꯁꯤꯡ ꯑꯃꯗꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯇꯥꯡꯗ ꯈꯪꯖꯤꯟꯃꯤꯟꯅꯔꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯥꯎꯔꯥꯛꯅ ꯌꯨꯝꯂꯛ 2010 ꯑꯗꯨꯃꯥꯏꯅ ꯁꯨꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣ ꯄꯅꯥ ꯂꯣꯏꯁꯪꯒ ꯆꯠꯅꯔꯤꯕ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯁꯥꯒꯩ 13ꯅ ꯈꯨꯜꯂꯤꯡꯕ, ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯄꯅꯥꯗꯅ ꯁꯥꯒꯩ 9 ꯂꯩꯕ, ꯑꯗꯒꯤ ꯅꯍꯥꯔꯨ ꯄꯅꯥꯗꯅ ꯁꯥꯒꯩ 9 ꯂꯩꯕ, ꯁꯨꯃꯥꯏꯅ ꯄꯅꯥ ꯑꯅꯤ ꯊꯣꯛꯅ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ 13ꯅ ꯈꯨꯜꯂꯤꯡꯕꯅꯦ꯫ ꯑꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏ ꯉꯥꯛꯇꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯒꯤ ꯅꯤꯡꯉꯣꯜ ꯂꯧꯕ ꯍꯥꯏꯕ ꯇꯥꯔꯦ, ꯑꯟꯗ꯭ꯔꯣꯒꯤ ꯅꯤꯡꯉꯣꯜ ꯂꯧꯕ ꯂꯥꯛꯄ ꯑꯇꯣꯞꯄ ꯁꯥꯏꯠꯇꯒꯤ ꯂꯥꯛꯄꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯑꯟꯗ꯭ꯔꯣ ꯄꯅꯥ ꯂꯣꯏꯁꯪꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯤꯜꯍꯜꯂꯦ꯫ ꯃꯥ ꯍꯤꯔꯨ ꯀꯥꯕ ꯐꯝꯖꯥꯛ ꯄꯤꯖꯕꯩꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃ ꯂꯩ꯫ ꯃꯁꯤ ꯂꯣꯏ ꯇꯧꯍꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯗꯨ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ 13ꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯆꯜꯂꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣই ꯃꯥꯒꯤ ꯌꯦꯛ ꯁꯂꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯤꯜꯍꯟꯕꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯅꯥ ꯂꯣꯏꯁꯪꯅ ꯑꯗꯨꯝ ꯉꯁꯤ ꯐꯥꯎꯗ ꯆꯠꯊꯔꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣ ꯄꯅꯥ ꯂꯣꯏꯁꯪꯒꯤ ꯌꯥꯝꯅ ꯐꯖꯕ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯑꯟꯗ꯭ꯔꯣ ꯄꯅꯥ ꯁꯪꯂꯦꯟꯒꯤ ꯁꯪꯂꯦꯟ ꯑꯁꯤꯗ ꯂꯥꯏꯐꯝ 9 ꯂꯩꯒꯅꯤ, ꯐꯝ 9 ꯂꯩꯒꯅꯤ, ꯅꯝꯕꯣꯔ 4ꯅ ꯃꯗꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝꯗꯨꯒꯤ ꯁꯦꯕꯥꯔꯣꯏ ꯑꯣꯏꯅ ꯊꯝꯒꯅꯤ꯫ ꯅꯝꯕꯣꯔ 4ꯁꯤ ꯑꯩꯈꯣꯏꯅ ꯁꯦꯕꯥꯔꯣꯏ ꯑꯣꯏꯅ ꯊꯝꯃꯤꯁꯤ ꯆꯍꯤꯒꯤ ꯃꯥꯒꯤ ꯅꯝꯕꯣꯔ ꯐꯧꯈꯥꯏ ꯍꯥꯏꯗ꯭ꯔꯥ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯛ 2000ꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯁꯤꯡ ꯑꯁꯤꯗ ꯐꯧ ꯂꯥꯏꯇꯪ ꯑꯃꯃꯝ ꯈꯥꯏꯕꯒꯤ ꯆꯠꯅꯕꯤꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯝ ꯆꯠꯅꯗꯨꯅ ꯂꯩ꯫ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯑꯃ ꯇꯧꯕ ꯅꯥꯏꯗꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯝꯕꯣꯔꯁꯤꯡꯁꯤꯅ ꯁꯤꯈꯤꯕ ꯇꯥꯔꯒꯅ ꯑꯇꯣꯞꯄ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯊꯕꯛ ꯑꯃ ꯆꯤꯜꯂꯦ ꯑꯩ ꯇꯣꯛꯆꯔꯒꯦ ꯍꯥꯏꯗ꯭ꯔꯥ, ꯈꯨꯟ ꯄꯨꯔꯤꯕ ꯐꯝꯊꯧ ꯅꯤꯡꯊꯧꯁꯤꯡꯗ ꯗꯔꯒꯥꯁ ꯑꯃ ꯊꯥꯕꯒꯤ ꯆꯠꯅꯕꯤꯁꯨ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨ ꯃꯈꯣꯏꯅ ꯗꯔꯒꯥꯁ ꯊꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯅꯝꯕꯣꯔ ꯑꯃ ꯁꯤꯟꯒꯗꯕꯅꯤ꯫ ꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯃ ꯑꯗꯨꯝ ꯂꯩꯖꯔꯦ꯫ ꯑꯗꯩ ꯃꯔꯨꯑꯣꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯒꯤ ꯁꯪꯂꯦꯟ ꯃꯩ ꯍꯧꯔꯤꯕ ꯁꯪꯂꯦꯟ ꯑꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯈꯔ ꯍꯥꯏꯖꯔꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯝ 9 ꯂꯩꯒꯅꯤ, ꯂꯥꯏꯐꯝ 9 ꯂꯩꯒꯅꯤ꯫ ꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯑꯍꯥꯟꯕꯗ ꯈꯨꯂꯥꯛꯄ, ꯑꯅꯤꯁꯨꯕꯗ ꯂꯨꯞꯂꯥꯛꯄ, ꯑꯗꯒꯤ 3ꯁꯨꯕꯗꯅ ꯈꯕꯝ ꯂꯥꯛꯄ, 4ꯁꯨꯕꯗꯅ ꯏꯄꯥꯜ ꯍꯟꯖꯕ, 5ꯁꯨꯕꯗꯅ ꯄꯥꯈꯪ ꯂꯥꯛꯄ, ꯑꯗꯒꯤ 6ꯁꯨꯕꯗꯅ ꯅꯍꯥꯔꯥꯛꯄ, ꯁꯤꯅꯆꯤꯡꯕ ꯐꯝ 9ꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯄꯨꯒꯗꯕ ꯂꯥꯏꯐꯝꯁꯤꯡ ꯑꯗꯨꯒꯤ ꯕꯤꯚꯥꯒꯁꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯆꯥ ꯈꯥꯏꯅ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯃꯗꯨꯗꯤ ꯃꯊꯪꯁꯤꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯂꯥꯛꯄ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯁꯤ ꯑꯗꯨꯝ ꯄꯨꯒꯅꯤ, ꯑꯗꯒꯤ ꯂꯨꯞꯂꯥꯛꯄꯁꯤꯅ ꯃꯩ ꯄꯨꯒꯅꯤ, ꯃꯩ ꯍꯧꯔꯤꯕ ꯍꯧꯖꯤꯛ ꯃꯩ ꯍꯧꯔꯤꯁꯦ ꯁꯤ ꯂꯨꯞꯂꯥꯛꯄꯅ ꯄꯨꯒꯅꯤ꯫ ꯑꯗꯒꯤ ꯈꯕꯝ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯈꯕꯝ ꯂꯥꯛꯄꯁꯤꯅ ꯂꯩꯃꯔꯦꯟ ꯄꯨꯒꯅꯤ꯫ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯄꯨꯡꯂꯦꯟ ꯂꯥꯊꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕꯗ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯗ ꯌꯩꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯄꯨꯡꯂꯦꯟ ꯂꯥꯊꯣꯏꯕ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯄꯂꯣꯟꯗ ꯄꯨꯡꯒꯤ ꯃꯃꯤꯡꯗꯤ ꯀꯤꯇꯤꯡ ꯍꯥꯏꯅ ꯀꯧꯋꯦ꯫ ꯀꯤꯇꯤꯡ ꯍꯥꯏꯔꯤꯕ ꯄꯨꯡ ꯑꯁꯤ ꯀꯅꯥꯅ ꯄꯨꯒꯅꯤ ꯍꯥꯏꯕꯗ ꯈꯨꯟꯖꯥ ꯍꯟꯕꯅ ꯄꯨꯒꯅꯤ꯫ ꯑꯗꯒꯤ ꯏꯄꯥꯜ ꯍꯟꯖꯕ, ꯏꯄꯨ ꯏꯄꯥꯜ ꯍꯟꯖꯕꯁꯤ ꯏꯄꯥꯟꯕꯩꯗ ꯑꯗꯨꯝ ꯈꯪꯅꯔꯦ꯫ ꯑꯗꯒꯤ ꯈꯥꯈꯣꯡ ꯂꯥꯏꯈꯣꯡ ꯃꯔꯣꯡꯈꯣꯡ ꯍꯥꯏꯗ꯭ꯔꯥ, ꯈꯣꯡ 3 ꯂꯩ꯫ ꯃꯁꯤ ꯈꯣꯡ 3ꯁꯤꯅ ꯀꯅꯥꯅ ꯄꯨꯒꯅꯤ? ꯄꯥꯈꯪ ꯂꯥꯛꯄꯅ ꯄꯨꯒꯅꯤ꯫ ꯑꯗꯒꯤ ꯑꯔꯣꯏꯕ ꯏꯔꯣꯏ ꯂꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯏꯔꯦꯞꯐꯨꯁꯤꯅ ꯑꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯔꯦꯞꯐꯨꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯥꯛꯄ ꯍꯥꯏꯗꯅ ꯑꯗꯨꯝ ꯑꯔꯣꯏꯕꯁꯤꯅ ꯃꯥꯅ ꯑꯗꯨꯝ ꯄꯨꯔꯅꯤ꯫ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ
ꯂꯥꯏꯅꯤꯡꯊꯧꯒꯤ ꯂꯥꯏꯐꯝ ꯐꯝ ꯇꯔꯦꯠ ꯂꯩꯕꯁꯤ ꯉꯁꯤ ꯐꯥꯎꯗ ꯃꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯉꯥꯛꯇꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯑꯃꯅ ꯑꯩꯈꯣꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯐꯝ ꯇꯔꯦꯠꯅꯦ ꯅꯝꯕꯣꯔ ꯃꯔꯤꯅꯦ ꯑꯗꯨꯒ ꯊꯥꯕꯨ ꯅꯤꯄꯥꯜ ꯂꯩꯗ ꯌꯨꯝꯊꯣꯡ ꯅꯤꯄꯥꯜꯅ ꯑꯊꯦꯟ ꯚꯣꯠ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯊꯥꯁꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣই ꯃꯩꯒꯤ ꯎꯁꯣꯞ ꯇꯧꯕ ꯑꯃ ꯆꯠꯅꯕꯤ ꯉꯁꯤ ꯐꯥꯎꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄꯥꯡꯊꯣꯛꯏ ꯁꯤꯃꯁꯨ ꯑꯩꯈꯣꯏ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯦꯞꯄ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯗ ꯂꯩꯔꯤ ꯑꯗꯨꯒ ꯅꯨꯃꯤꯠꯀꯤ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕꯁꯤꯅ ꯑꯩꯈꯣꯏ ꯃꯩ ꯍꯧꯕꯒꯤ ꯆꯠꯅꯕꯤꯁꯤꯅ ꯌꯨꯝꯊꯣꯡ ꯑꯅꯤ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯃꯩ ꯃꯥꯒꯤ ꯁꯤꯡ ꯑꯩꯈꯣꯏ ꯎꯄꯤ ꯎꯔꯦꯟꯁꯤꯡ ꯍꯥꯏꯗ꯭ꯔꯥ ꯑꯩꯈꯣꯏ ꯎꯄꯤ ꯁꯤꯡꯁꯤ ꯄꯨꯔꯛꯑꯒ ꯃꯣꯏꯅ ꯃꯩ ꯍꯧꯕꯒꯤ ꯆꯠꯅꯕꯤꯁꯤ ꯂꯩ ꯑꯗꯨꯅ ꯅꯝꯕꯣꯔꯁꯤꯡꯁꯤꯅ ꯃꯗꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯗꯨ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯧꯔꯤꯕ꯭ꯔꯥ ꯍꯧꯗꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯌꯦꯡꯁꯤꯟꯕꯒꯤ ꯆꯠꯅꯕꯤꯁꯤ ꯅꯝꯕꯣꯔꯁꯤꯡꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯒꯅꯤ ꯑꯩꯈꯣই ꯌꯦꯡꯁꯤꯟꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯟꯅ ꯁꯣ ꯑꯃ ꯄꯥꯏꯒꯅꯤ ꯑꯗꯨꯒ ꯃꯩ ꯍꯧꯔꯤꯕ ꯌꯨꯝꯊꯣꯡ ꯑꯅꯤꯗꯨꯅ ꯁꯣ ꯑꯃ ꯄꯥꯏꯒꯅꯤ ꯃꯈꯣꯏꯅ ꯍꯧꯔꯝꯗ꯭ꯔꯦ ꯅꯝꯕꯣꯔꯁꯤꯡꯗꯨꯅ ꯍꯧꯒꯅꯤ ꯀꯔꯤꯒꯨꯝꯕ ꯍꯧꯔꯝꯗꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯐꯥꯏꯟ ꯇꯥꯐꯝ ꯊꯣꯛꯄ ꯈꯨꯟꯒꯤ ꯆꯠꯅ ꯄꯊꯥꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯐꯥꯏꯟ ꯇꯥꯕꯒꯤ ꯆꯠꯅꯕꯤꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯪꯂꯦꯟꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯉꯁꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯉꯁꯤ ꯐꯥꯎꯗ ꯆꯠꯅꯕꯒꯤ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯉꯥꯛꯅ ꯃꯩ ꯍꯧꯕꯒꯤ ꯆꯠꯅꯕꯤꯁꯤ ꯑꯗꯨꯝ ꯉꯁꯤ ꯐꯥꯎꯗ ꯇꯧꯔꯤ ꯑꯗꯨꯅ ꯑꯋꯥꯡꯂꯣꯝꯗ ꯍꯥꯏꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯁꯪ ꯑꯅꯤ ꯂꯩꯔꯤꯁꯦ ꯃꯁꯤꯅ ꯁꯪ ꯑꯅꯤꯁꯤ ꯑꯃꯅ ꯑꯍꯜꯂꯨꯄꯅꯥ ꯁꯪ ꯑꯃꯅ ꯅꯍꯥꯔꯨꯄꯅꯥ ꯁꯪ ꯑꯍꯜꯂꯨꯄꯅꯥ ꯁꯪꯁꯤ ꯁꯥꯒꯩ ꯇꯔꯦꯠꯅ ꯈꯨꯜꯂꯤꯡꯕ ꯑꯗꯨꯒꯨꯝꯕ ꯁꯪ ꯑꯃꯅꯤ ꯃꯁꯤ ꯁꯪꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯪ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯀꯥꯡꯂꯣꯟꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪꯁꯤꯡꯁꯤ ꯌꯨꯝ ꯄꯥꯜꯂꯦ ꯊꯥ 6 ꯍꯦꯛ ꯁꯨꯕꯒ ꯃꯥ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯊꯧ ꯆꯟꯕ ꯍꯥꯏꯗ꯭ꯔꯥ ꯆꯠꯅꯕꯤ ꯑꯃ ꯂꯩ ꯌꯨꯝ ꯍꯦꯛ ꯄꯥꯟꯕ ꯃꯇꯨꯡ ꯊꯥ 6 ꯍꯦꯛ ꯁꯨꯕꯒ ꯃꯥ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯊꯧ ꯆꯟꯕ ꯍꯥꯏꯗ꯭ꯔꯥ ꯑꯁꯤ ꯑꯅꯥ ꯁꯣꯔꯥꯊ ꯀꯔꯃ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯥ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯌꯨꯝ ꯄꯥꯟꯈ꯭ꯔꯒꯗꯤ ꯂꯥꯏꯌꯦꯛ ꯁꯤꯡꯌꯦꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯊꯧꯔꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯈꯨꯟꯅ ꯃꯥ ꯉꯁꯤꯗꯒꯤ ꯊꯥ 6 ꯁꯨꯔꯦ ꯅꯪ ꯌꯨꯝ ꯄꯥꯟꯕ ꯃꯇꯨꯡ ꯑꯗꯨꯅ ꯊꯥ 6 ꯁꯨꯔꯕꯅꯤꯅ ꯅꯪ ꯈꯨꯟ ꯑꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯌꯥꯎꯔꯒꯗꯕꯅꯤ ꯍꯥꯏꯗ꯭ꯔꯥ ꯃꯥ ꯊꯧ ꯆꯜꯂꯒꯅꯤ ꯊꯧ ꯆꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯍꯜꯂꯨꯄꯅꯥ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯪꯗ ꯑꯍꯜꯂꯨꯄꯅꯥ ꯁꯪꯗ ꯀꯥꯔꯒ ꯃꯥ ꯁꯦꯕꯥꯔꯣꯏ ꯑꯣꯏꯅ ꯃꯥꯁꯤ ꯁꯦꯕꯥꯔꯣꯏ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯁꯦꯕꯥꯔꯣꯏ ꯑꯣꯏꯅ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯁꯦꯕꯥꯒꯤ ꯁꯤꯃꯥ ꯃꯇꯝꯁꯤ ꯑꯇꯣꯞꯄ ꯌꯨꯝ ꯄꯥꯟꯕ ꯑꯃ ꯈꯔ ꯂꯥꯛꯇꯥꯔꯒꯗꯤ ꯃꯥ ꯃꯊꯛ ꯀꯥꯔꯒꯅꯤ ꯁꯦꯕꯥꯗꯒꯤ ꯃꯤꯠꯌꯦꯡ ꯂꯥꯛꯑꯒꯅꯤ ꯃꯤꯠꯌꯦꯡꯗꯒꯤ ꯑꯃꯨꯛ ꯐꯝ ꯑꯃ ꯀꯥꯔꯛꯑꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯐꯝꯅ ꯑꯩꯈꯣꯏꯒꯤ ꯐꯝꯁꯤ ꯑꯅꯤ ꯊꯣꯛꯅ ꯈꯥꯏ ꯂꯥꯏꯐꯝ ꯄꯅꯥ ꯍꯥꯏꯕ ꯑꯃ ꯈꯕꯝ ꯄꯅꯥ ꯍꯥꯏꯕ ꯑꯃ ꯂꯥꯏꯐꯝ ꯄꯅꯥꯗ ꯂꯥꯛꯇꯥꯔꯒꯗꯤ ꯃꯥ ꯂꯧꯃꯤꯔꯥꯛꯄꯅ ꯂꯣꯏꯔꯅꯤ ꯈꯕꯝ ꯄꯅꯥꯗ ꯂꯥꯛꯑꯒꯅ ꯈꯕꯝ ꯂꯥꯛꯄꯒꯤ ꯁꯤꯅ ꯃꯥ ꯑꯗꯨꯝ ꯐꯝꯗꯥꯔꯣꯏ ꯑꯣꯏꯔꯅꯤ ꯁꯤꯒꯨꯝꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯅꯍꯥꯔꯨꯞ ꯑꯃꯁꯨꯡ ꯑꯍꯜꯂꯨꯞ ꯄꯅꯥ ꯑꯅꯤꯃꯛꯇ ꯉꯁꯤ ꯐꯥꯎꯕ ꯉꯥꯛꯇ꯭ꯔ ꯉꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯖꯥꯕ ꯇꯧꯗ꯭ꯔ ꯊꯝꯃꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯁꯤꯃ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯅꯥ ꯑꯅꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤ ꯑꯗꯨꯝ ꯃꯆꯥ ꯁꯦꯡꯅ ꯑꯗꯨꯝ ꯂꯩꯔꯝꯂꯦ ꯍꯥꯏꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯟꯗ꯭ꯔꯣꯒꯤ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯣꯡꯕ ꯀꯌꯥ ꯑꯃ ꯍꯧꯔꯦ ꯑꯗꯨꯒ ꯍꯧꯔꯤꯕꯁꯤꯡꯗꯨꯅ ꯊꯝꯕꯤꯔꯝꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯁꯤꯃ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯝ ꯅꯥꯏꯖꯔꯤꯕ ꯑꯩꯈꯣꯏꯁꯨ ꯄꯅꯥ ꯄꯥꯝꯕꯣꯝ ꯑꯅꯤꯒꯤ ꯑꯍꯜꯂꯨꯄꯅꯥ ꯁꯪ ꯅꯍꯥꯔꯨꯄꯅꯥ ꯁꯪ ꯑꯅꯤꯒꯤ ꯂꯧꯃꯤꯔꯥꯛꯄ ꯈꯕꯝ ꯂꯥꯛꯄꯁꯤꯡꯅ ꯌꯥꯔꯛꯇ꯭ꯔꯕ ꯑꯩꯈꯣꯏ ꯃꯣꯏꯅ ꯂꯧꯊꯣꯛꯄ ꯉꯝꯕꯒꯤ ꯑꯙꯤꯀꯥꯔꯗꯨ ꯃꯣꯏꯗ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯑꯩꯈꯣꯏꯁꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯔꯦ ꯐꯝꯅꯥꯏꯕꯁꯤꯡꯁꯤ ꯐꯠꯇ꯭ꯔꯦ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯁ꯭ꯋꯥꯔꯊꯗ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯅꯥꯒꯤ ꯑꯦꯒꯦꯟꯁꯇ ꯊꯕꯛ ꯇꯧꯔꯦ ꯑꯗꯨꯅ ꯃꯣꯏꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯤ ꯄꯅꯥ ꯑꯅꯤꯒꯤ ꯍꯥꯏꯔꯤꯕ ꯂꯧꯃꯤꯔꯥꯛꯄ ꯈꯕꯝ ꯂꯥꯛꯄꯁꯤꯡꯁꯤꯅ ꯂꯧꯊꯣꯛꯄ ꯉꯝꯕꯒꯤ ꯏꯔꯥꯏꯁꯤ ꯃꯣꯏꯗ ꯆꯥꯎꯅ ꯂꯩ ꯁꯤꯃ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯦ ꯑꯗꯨꯅ ꯁꯣꯝꯒꯤꯁꯤꯃꯨꯛ ꯄꯣꯊꯥꯔꯒ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯐꯥ ꯂꯩꯁꯥ ꯐꯥ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯨꯞ ꯄꯅꯥ ꯀꯣꯁꯣ ꯑꯍꯜꯂꯨꯞ ꯄꯅꯥ ꯀꯣꯁꯣ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯣꯁꯣ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ
सेंगना हरगा सम सम हरगा पाखंग फाले सा फाले मसी हराउ तयामको लाइन्धौगी हराउ तयामको मतमदा पाखंग लेसाबिसिंग si yaudaba yadaba makoisi karigumba imang kaimang harauring matamda imang kaimang tholukpa matamda makoi gi sangda ahlu pana sangne na haru pana sangne sangsi mai koso leibisingda yaire aga aide asi ana nangdaba sabuk nakson kaya nang ai si harauring manungda ai garau mana yek lerpa asi ana lerpa taragade madu yum mangbagi sadabisi malaybnina maduda lehoragade yum harau kaya madu mapung phani yawba ngambagi adugumbagi haktu moida pi aduna hairiba koso ani sida pakhang phal leisa phan se dumuk asi bhaw lengna adum leiri aduna androgi culture side koi tradition side pani puna thanbiramba adugumba kanglon sing si bhaw da sangoina adum sangoina ngasi bhaw da continuous leiri ai jam tare si mama yam seng adum lejara siga loina na khoi gi harau tayam bagi phibam da mayamna khoi gi andro gi lai harau di sangba yade da heram si kana gumbamna andro gi harau si le phi thong na harau ai bani sing kayama prokas to bi sandok bi madu nati ai khoi gi ibungo panam tho harau bade ma de taseng na apok osat khoi gi apokpa ai imungda apokpa lai khurumbada to ko sagai na sabe yadaba dumaina androgi mai horiba fruipsi sinatana atopa yengba yade khoi gi androda leiriba ai gi androgi pana loi sangdagi singlup kaina haraba kaura satpe yauri christian satpe yauri moju yengba yade andro properly khoi androda lejarga so khoi androdagi christian ongraba adigi androdagi kaura ongraba makhoi singde khoi gi andro pana loi sangi mai ho yaudaba fruipsi de khoi na madu yeng moi singlup kaina harabena moi yengba yade andro masaw so sumba sigi sana bise dum lejabane duna masida akoina phi thongdana harau bo khalau bo kaisi leite adana koi apokpal laindhau apokpa magi apok asat ki harau de atopa yengba yadaba saba yadaba lai khurmai manungda kando ba yadaba adide koi sanabi moina halaman jing adum thambiram bane koi harau tayamda yam kanna kando nate sang biya de si adu gidamta oye hedra ina miam punamukta simama वीडियो असिबु लोयफाव येंबिबगिदमक मैम थागचरी मैम यूनिवर्स चैनल बु सब्सक्राइब तौबु काउबिगिरु थैंक यू करमजरी।